ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯏꯆꯜ ꯁꯅꯥꯁꯝꯒꯤ ꯈꯨꯠꯏꯗ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯅꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇꯅ ꯌꯣꯝꯗꯨꯅ ꯇꯥꯟꯊꯥ ꯅꯥꯏꯅ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯅꯣꯡꯗꯣꯜꯊꯛꯇ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯩ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯔꯥꯁꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯄꯨꯂꯞ ꯑꯣꯏꯗꯨꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯤ ꯊꯋꯥꯏ ꯃꯍꯥꯛꯅ ꯂꯦꯡꯗꯅ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯑꯀꯣꯏꯕ ꯑꯁꯤꯒꯤ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯅ ꯐꯧꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯁꯤꯕꯨ ꯌꯦꯡꯃꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯇꯞꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ, "ꯊꯣꯏꯕꯤ"꯫ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯖꯔꯝꯕ ꯂꯥꯏꯖꯗꯨ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯁꯅ ꯑꯅꯤꯗꯨꯅ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯇꯨꯅ ꯑꯇꯞꯄ ꯈꯣꯟꯊꯣꯛꯇ ꯃꯥꯁꯨ ꯈꯨꯝꯃꯤ, "ꯀꯩ ꯍꯥꯏꯒꯦ?" ꯌꯥꯏꯔꯦꯝꯕꯅ, "ꯏꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯂꯩꯌꯦꯕ ꯅꯪꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯏꯁꯥꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯆꯤꯡꯅꯖꯔꯤ." ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯏꯔꯦꯝꯕꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯩ꯫ ꯆꯤꯟꯕꯥꯜ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯏꯪꯒꯤꯠꯅ ꯄꯤꯔꯤ, ꯃꯑꯣꯡꯅ ꯇꯥꯛꯂꯤ꯫ ꯌꯥꯏꯔꯦꯝꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯂꯥꯏꯖ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥ ꯉꯥꯡꯂꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯞꯊꯩ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯨꯝꯂꯤ꯫ "ꯃꯤꯀꯨꯞ ꯑꯃ ꯗꯗꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯗꯕꯗ ꯏꯁꯥꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯉꯥꯎꯆꯠꯅꯔꯤꯕ ꯑꯩꯅ ꯗꯗꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯁꯨ ꯆꯤꯡꯅꯩ, ꯗꯗꯥꯅ ꯑꯩꯕꯨ ꯀꯥꯎꯈꯤꯗ꯭ꯔꯥꯈꯅ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯍꯧꯔꯦ." ꯌꯥꯏꯔꯦꯝꯕꯅ, "ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏꯌꯦ, ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨ꯫ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯞꯆꯒꯦ ꯊꯣꯏꯕꯤ." ꯂꯥꯏꯖ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨ ꯐꯥꯖꯤꯟꯗꯨꯅ, "ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯗꯗꯥ, ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯇꯥꯕꯤꯒꯅꯨ꯫ ꯂꯦꯞꯂꯤꯉꯩꯁꯤꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯐꯨꯝꯗꯨꯅ ꯗꯗꯥꯒꯤꯗꯃꯛ." ꯌꯥꯏꯔꯦꯝꯕ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯖꯩ, ꯃꯊꯥꯗ ꯌꯥꯝꯅ ꯆꯦꯠꯅ꯫ ꯃꯪꯂꯥꯟꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ, ꯇꯥꯏꯕꯪꯁꯨ ꯃꯪꯐꯥꯎꯍꯜꯂꯛꯇꯦ, ꯃꯄꯨ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ꯫ ꯂꯥꯏꯖ ꯌꯥꯏꯔꯦꯝꯕꯅ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯍꯜꯂꯤ, ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯁꯦꯀꯦꯟ ꯈꯔ ꯅꯨꯡꯁꯤꯅ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯟꯗꯨꯅ ꯇꯞꯂꯤ ꯃꯥꯜꯂꯤ ꯇꯞꯂꯤ ꯃꯥꯜꯂꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯏꯔꯦꯝꯕ ꯈꯥꯝꯗꯤ ꯈꯥꯝꯖꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯁꯥꯗꯨ ꯄꯨꯟꯕ ꯐꯥꯖꯤꯟꯕꯒꯨꯝ ꯄꯥꯡꯒꯜ ꯊꯧꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯇꯥꯎ ꯇꯥꯎꯔꯦ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯕꯒꯨꯝ꯫ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝꯗꯨ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ ꯀꯔꯤꯃꯇ ꯇꯥꯗꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯊꯥꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯥ ꯑꯃꯒꯨꯝ ꯂꯥꯏꯖꯅ ꯊꯣꯛꯈꯤꯕꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯀꯥꯟꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯃꯪꯂꯥꯟ ꯑꯃꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯎꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯂꯥꯏꯖꯅ ꯅꯤꯡꯉꯝꯗꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯕꯗꯨ
ꯎꯖꯍꯧꯔꯕꯁꯨ ꯃꯥꯒꯤꯗꯤ ꯃꯪꯂꯥꯟ ꯑꯣꯏꯍꯧꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯏꯖꯥ, ꯂꯥꯏꯖꯥ, ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯕꯗꯣ? ꯂꯥꯏꯖꯥ, ꯉꯥꯏꯈꯣ, ꯂꯥꯏꯖꯥ! ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯤ꯫ ꯂꯥꯏꯕꯛ ꯃꯌꯥ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨꯗ ꯃꯁꯥꯅ ꯃꯁꯥꯗꯨ ꯃꯊꯟꯇ ꯅꯤꯡꯁꯤꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗꯨꯕꯨ? ꯁꯛꯁꯨ ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯎꯈꯤꯕ ꯅꯠꯇꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯪꯂꯥꯟꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯃꯒꯨꯝ ꯇꯧꯔꯤꯕꯗꯨꯅ? ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕꯗꯨꯗ ꯇꯤꯡꯉꯛ ꯃꯩꯉꯛꯅꯗꯨꯅ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯊꯛꯀꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ, ꯑꯗꯨꯕꯨ ꯏꯁꯤꯡ ꯕꯣꯇꯜꯗꯨꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯕꯣꯇꯜꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ, ꯑꯗꯨꯒ ꯕ꯭ꯔꯞ ꯕ꯭ꯔꯞ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯤꯆꯟ ꯇꯝꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯐꯤꯜꯇꯔ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯨꯅ ꯌꯥꯗꯨꯅ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯈꯅꯥꯎ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯅꯦ ꯍꯦꯛ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯆꯩ꯫ ꯋꯥꯏ ꯁꯪꯂꯦ ꯃꯁꯥ ꯄꯨꯝꯅꯃꯛ, ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯃꯃꯥꯏ ꯄꯨꯝꯕ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯊꯣꯛꯆꯩ꯫ ꯀꯤꯆꯟꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯦ ꯃꯑꯣꯟ ꯃꯑꯣꯟ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯖꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯊꯕꯛ ꯍꯥꯞꯂꯦ꯫ ꯔꯨꯝꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯜꯂꯤ꯫ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯄꯥ ꯆꯥꯅꯅ ꯃꯌꯥꯝꯕꯨꯡꯒꯤ ꯔꯨꯝ ꯑꯗꯣꯝꯂꯣꯝꯗ ꯃꯤꯠꯌꯦꯡꯗꯨ ꯇꯥꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯩꯈꯨ ꯑꯃꯨꯕ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯜ ꯃꯨꯔꯇꯤ ꯁꯦꯝꯗꯨꯅ ꯂꯦꯞꯄꯒꯨꯝ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯍꯜꯂꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯈꯜꯗ ꯈꯟꯖꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯥꯏꯔꯞ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯏꯊꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯃꯃꯤ ꯁꯥꯃꯤ ꯇꯧꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯉꯛꯄꯒ ꯀꯩꯒ ꯃꯃꯤꯠ ꯑꯔꯩꯈꯩ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯨ ꯃꯑꯣꯟ ꯃꯑꯣꯟꯁꯨ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯡꯖꯤꯜ ꯊꯥꯏ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯃꯤꯠꯅꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯅꯦ? ꯉꯥꯏꯍꯥꯛ ꯋꯥꯈꯜꯗꯨ ꯊꯥꯗꯔꯤꯉꯩ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯃꯤꯠꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯁꯦꯟ ꯃꯔꯥꯡꯒꯨꯝ ꯎꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ꯫ ꯅꯣꯡ ꯉꯥꯟꯐꯨ ꯉꯥꯟꯐꯨ ꯇꯧꯔꯛꯂꯦ꯫ ꯄꯨꯡ 5:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯨꯃꯥꯡꯗꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯈꯣꯟꯖꯥꯎ ꯑꯣꯏꯅ ꯂꯥꯎꯅ ꯊꯥꯗꯔꯛꯂꯤꯕ ꯕꯦꯡꯒꯨꯜꯃꯨꯛ ꯍꯧꯕ ꯃꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯌꯥꯏꯔꯦꯝꯕ ꯇꯨꯝꯕ ꯀꯥꯏꯔꯔꯦ꯫ ꯃꯣꯟꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯁꯟꯖꯣꯏꯅ, ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ ꯑꯆꯧꯕ, ꯑꯇꯣꯝꯕ? ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯟꯗꯣꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯅ ꯍꯧꯒꯠꯇ꯭ꯔꯤ? ꯑꯣꯏꯔꯣꯏ ꯑꯣꯏꯔꯣꯏ, ꯅꯣꯏ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏꯀꯣ? ꯀꯥꯟꯅꯗꯕ ꯃꯆꯥ ꯀꯥꯡꯒ ꯊꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅꯕ? ꯍꯩ, ꯍꯧꯒꯠꯇ꯭ꯔꯤꯕꯅꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ? ꯑꯆꯧꯕ, ꯑꯇꯣꯝꯕ, ꯍꯩ, ꯅꯄꯥ ꯁꯤꯔꯦꯅꯦ, ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ! ꯀꯨ ꯊꯥꯡꯗꯣꯛꯇꯣꯏꯒꯤ ꯉꯥꯏ ꯂꯩꯔ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ? ꯍꯥꯏꯅ ꯍꯥꯏꯅ ꯊꯪꯅꯕ ꯔꯨꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯤ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯔꯦꯝꯕꯗꯤ ꯃꯪꯉꯤ ꯀꯟꯅ꯫ ꯍꯧꯒꯠꯄ ꯃꯇꯝꯁꯨ ꯌꯧꯗ꯭ꯔꯤ ꯃꯥꯒꯤꯗꯤ꯫ ꯄꯨꯡ 5 ꯀꯥꯏꯁꯤꯗꯤ ꯑꯍꯤꯡꯅꯤ꯫ ꯍꯣꯔꯦꯟ 9 ꯇꯥꯔꯀꯥꯟꯗ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯐꯥꯎꯕ ꯆꯥꯛꯈꯨꯝꯗ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯤꯜ ꯂꯥꯡꯂꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯥꯎꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨꯒ ꯂꯐꯣꯏꯗꯨꯃꯒ ꯆꯥꯅꯕ ꯑꯇꯩ ꯑꯇꯩ ꯁꯤꯡ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯐꯖꯅ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯁꯤꯡꯂꯤꯗꯨꯕꯨ ꯏꯁꯤꯡ ꯄꯥꯏꯞ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯝꯕ ꯇꯥꯔꯦ꯫
khara kharasu ingna tapna launasi. Sanjoyna nucha nupa afaba ani sigi mapalda mapai gi singli nauriga se chongthoklakane nongma natraga nongmadi soidana turel khongban yaugadoribani. Tharik tha chanava singdu Sanjoy gi manakta thariva table mathak aduda thammi aduga mana chair ama chingthoklaga phamthai wasu ngangla duna ho adubo ba nasana sinjaba natro ingna tapna haudoklaga loire amuk toiba mayep kunthra palaga laubodu mangai re. Sanjoy sangom glass tu tapai duna amurak anirak chinglaga hairei phajana ingna tapna haudokpada haugatkadabana chamata natte amana Mahabali dagi thorakpa adugane amana Jew dagi phaba afaba amate hek yaudene saitana sakhi ai makhoi gi mapaga oiba pele. Tharik thana wa hai ki tawringai machanupa ahal chingsang lakpana mangol gi stair duda kumtha duna wangang lakpaduda chap leptuna machada yingduna lei. Chingsang lakpana alarm ga kai gi darkar ojeru ni ke akhoi pabung alarm dagi hen hoba ma leire kanade horen alarm go loimak thugai ruge. Sanjoyna hai brush tawraba. Chingsang lakpana iru faulu jaraga thora kansida kadai dagi brush gi wafamno ngarang ahingna tawbu loikre. Mama da amu onsilaga ma aigi sangom di kadai. Tharik tha tu phamlambadagi haugatuna pele ningthaugi macha masu mayam sigi sebarida aibu karina kapur haidu oidori pra kainom tawre hojikpu leiramu puthokjarake. Ngang dana Tharik tha su imulomda amu hochinki. Sanjoyna nangbu yahaudu kharangalune achoba thabak ama mayam ama nang loina pairibani nangna hugalaga thabak mafam gado yengsin khochilucho. Chingsang lakpa makok tu hairap khotuna as ngasi khakliba pabunga. Sanjoyna ngasi khakla chahi chupra ipa gyan tadre noina china nause oiroi amata sembada thokadaba macha amata yaude hayeng maraina dum sembada thokani nupiga thinaralakanda hojikidi sembira anuda paba yahu thenge dungai ikai basu okha khangde helaima. Sangom lobu changhiba palemduna kuikreda tanjaduda Tharik thana machagi sangom kari kara puthораktuna piri. Nupise itomtani namana tumta waini isu sak phajaba ichai bunga. Chingsang lakpa sangom du paiduna ngahau gate lomda thokhi. Makhoi gi yumgi khwaidagi mathak terrace adom lomda ningdol yeba samlangna malangba nungsit humbagum hairi samlang sing adubu maning tamhanduna ningamdaba amagi maithongda saklon langduna nupi amakhak Chingsang lakpana gate mapalda leiribadu yengami. Omchak chakpa thamoidu henna maisa langle minungsi poktrava sahing chaba makhoi mayam adugi mityengi marumda matu mamal ison sonbagum leirere. Lakhini matam magisu thauri nakhoida laman tawjakhiwa lanjakhiwa naral pumnamak thawgani laman amata khaktana nakhoigi nafamda. Somda Tharik thana ngasi natro taibungo achauki imung manung aikhoida chak charani haibado. Sanjoyna mani ngayak leiradi lakpula ani aisu kaithil machada thogane nga atekpa kari kharasu yengluge. Tharik thana aisu chak maiga thaganaba semsarukige amukta adudi. Sanjoyna mama soibum iromba amasu yausi khongdrum champut amasu yauko. Tharik tha su hoi haiduna phamlambadagi hogalaga imungda changkhre. Sanjoy su mafi marol du hongthoklaga kaithel kakhre. Yairemba hojika tum hogatuna brush keka tawthoklaga phamung mayaiduda masadu tanna famduna lei. Masadu ihai hainade inam sunam thai karigumba thabak ama tawbada na chungde hainingbasu pokte. Phone gi ring lakpaduda hairap masadu tekhatuna lakliba call tu receive tawi. Thawai gi nungsibi phone du hek okpaga hello fawba haiva nangtringai hekta nupi amagi khonjelda lausilai. Good morning my nupa aikhoi laktore get a welcome toramo. Yairembana
ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯈꯪꯕ꯭ꯔꯦ ꯍꯦꯛ ꯈꯪꯉꯤꯍꯦ ꯍꯦꯂꯣ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯅꯋꯥꯒꯤ ꯅꯥꯀꯣꯡꯁꯤ ꯅꯪ ꯁꯦꯒꯥꯏꯔꯒꯦ ꯈꯜꯂꯕꯣ ꯅꯨꯄꯤꯗꯨ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯃꯤ ꯑꯩꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯖꯈꯤꯕꯅꯤ ꯀꯌꯥꯝ ꯍꯧꯔꯒꯦ ꯈꯣꯟꯖꯦꯜꯗꯨꯕꯣ ꯌꯥꯏꯔꯦꯝꯕꯅ ꯅꯥꯀꯣꯡꯁꯤ ꯁꯦꯒꯥꯏꯗꯧꯔꯦ ꯍꯧꯕ ꯍꯧꯗꯕ ꯍꯥꯏꯕꯨ ꯁꯤꯅꯤ ꯑꯣ ꯑꯗꯣ ꯁꯦꯗꯤ ꯁꯦꯒꯥꯏꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯑꯁ ꯁꯦꯒꯥꯏꯔꯝꯃꯗꯤ ꯑꯩ ꯂꯥꯛꯑꯒ ꯃꯊꯧ ꯇꯧꯕꯤꯒꯦ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯕꯣ ꯍꯥꯏꯁꯦ ꯍꯣ ꯉꯁꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯕꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯇꯣꯏꯒꯤ ꯇꯧꯔꯤ ꯃꯤ ꯑꯗꯣ ꯑꯩ ꯀꯌꯥꯝ ꯀꯤꯔꯧꯒꯦ ꯄꯛꯇ꯭ꯔꯦꯍꯦ ꯁꯦꯕ ꯍꯥꯏꯔꯣꯕ ꯈꯔꯕꯨꯗꯤ ꯀꯦꯔꯛꯑꯕ ꯑꯗ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯎꯔꯕ ꯊꯤꯔꯤ ꯈꯨꯊꯤꯗꯨꯒ ꯀꯤꯕꯒ ꯄꯥꯝꯂꯤꯕꯣꯏꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯣ ꯀꯦꯒꯦ ꯍꯥꯏꯔ ꯀꯦꯔꯣꯏ ꯍꯥꯏꯔ ꯈꯪꯗꯦ ꯐꯣꯟ ꯊꯝꯃꯣ ꯏꯔꯨ ꯂꯨꯖꯔꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯒꯦꯠꯇ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯉꯥꯏꯖꯔꯝꯃꯒꯦ ꯏꯁꯥꯅꯧ ꯂꯤꯛꯂꯥꯏꯅ ꯀꯣꯜꯗꯨ ꯀꯛꯈꯤꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯏꯔꯦꯝꯕꯗꯨ ꯕꯥꯠꯔꯨꯝ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯆꯧꯒ ꯌꯥꯏꯔꯦꯝꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯟꯖꯣꯏꯒꯁꯤ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕ ꯃꯔꯨꯞꯅꯤ ꯀꯥ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗꯨꯅ ꯊꯥꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯔꯨꯞꯅꯤ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯅꯨꯡꯁꯤꯅꯩ ꯑꯗꯨꯅ ꯐꯥꯎꯕ ꯑꯍꯜ ꯂꯃꯟꯁꯨ ꯇꯨꯡ ꯀꯣꯏ ꯐꯥꯎꯕ ꯃꯔꯤ ꯑꯃꯗ ꯑꯆꯦꯠꯄ ꯊꯝꯅꯤꯡꯕꯅ ꯃꯆꯥ ꯃꯆꯥꯁꯨ ꯊꯥꯖꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕꯒꯤ ꯈꯜꯂꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯦꯞꯅꯤ ꯁꯣꯝꯗ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯔꯦ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯏꯁꯧ ꯇꯧꯏ ꯍꯅꯨꯄꯤ ꯃꯥꯅ ꯀꯔꯤꯕꯨ ꯀꯦꯔꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯉꯨꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩ ꯐꯥꯎꯕ ꯀꯦꯕ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯏ ꯑꯈꯨꯏꯕꯗꯨꯗ ꯀꯔꯤ ꯊꯥꯖꯤꯜꯂꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯃꯤ ꯑꯆꯧꯅ ꯍꯟꯗꯛꯇꯤ ꯍꯅꯨꯊꯪꯗꯅ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯄꯥꯝꯃꯛꯏ ꯂꯤꯛꯂꯥꯏꯅ ꯃꯃꯥꯏꯗꯨ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ ꯃꯃꯥꯕꯨ ꯇꯥꯅꯕ ꯍꯣ ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ ꯐꯨꯔꯤꯟ ꯁꯦꯒꯥꯏꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯗꯅ ꯅꯤꯟꯗꯅ ꯂꯩꯔꯕꯣ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯍꯣꯕꯦ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯆꯔꯛꯏ ꯌꯨꯝꯒꯤ ꯁꯣꯒꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯃꯥꯡꯒꯤ ꯒꯥꯔꯤ ꯁꯤꯠꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯅ ꯋꯥꯁꯨ ꯍꯥꯏꯔꯤ ꯀꯗꯥꯏꯗꯒꯤ ꯃꯥꯏ ꯅꯥꯀꯟ ꯁꯣꯔꯣꯝꯗꯅ ꯄꯥꯎꯗꯔ ꯑꯃꯨꯛ ꯔꯤꯍꯜꯂꯨꯏꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯂꯥꯏꯗꯨ ꯄꯩꯗꯨꯅ ꯏꯃꯥ ꯅꯪ ꯑꯃ ꯌꯦꯡꯅꯤꯡꯗꯦ ꯈꯔ ꯂꯦꯝꯅ ꯂꯩꯌꯨ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯐꯔꯥꯡꯗ ꯉꯥꯎꯔꯒ ꯂꯩꯅꯨ ꯂꯩꯃꯅ ꯏꯃꯥꯅ ꯐꯖꯕꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏꯅꯤꯅꯦ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯐꯔꯥꯡ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅꯒ ꯑꯥꯏꯅꯒ ꯊꯤꯡꯕ꯭ꯔꯣ ꯍꯥ ꯀꯣꯔꯠꯅꯒ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯣ ꯑꯆꯧꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯨ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯆꯧ ꯍꯣꯏꯁꯨ ꯁꯟꯖꯣꯏꯒꯤ ꯁꯪꯒꯥ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯏꯟꯖꯒꯦ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯔꯦꯝꯕꯗꯨ ꯒꯦꯠꯇꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯒ ꯈꯪꯗꯈꯩ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯅꯦꯕ ꯏꯋꯥ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯁꯤꯅꯤ ꯌꯥꯏꯔꯦꯝꯕ ꯃꯀꯣꯛꯇꯨ ꯍꯥꯏꯔꯞ ꯈꯣꯠꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯑꯆꯧ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯟꯍꯜꯂꯤ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯅꯪꯍꯧ ꯂꯥꯛꯍꯧꯗꯦ ꯁꯠ ꯀꯨꯝꯊꯗꯨꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯈꯖꯤꯡꯒꯨꯝ ꯂꯥꯎꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯂꯤꯛꯂꯥꯏ ꯃꯃꯥ ꯑꯩ ꯂꯥꯛꯑꯦ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯥꯛꯑꯦ ꯊꯣꯔꯛꯑꯣ ꯃꯃꯥ ꯌꯥꯏꯔꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯆꯧ ꯍꯣꯏꯕꯨ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯤ ꯕꯕꯥ ꯃꯅꯨꯡ ꯆꯪꯁꯦ ꯂꯩꯃꯒ ꯑꯆꯧꯒꯁꯨ ꯍꯥꯏꯔꯞ ꯅꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯩ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯧꯕꯗꯨ ꯌꯥꯏꯔꯦꯝꯕꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯃꯛ ꯌꯥꯎꯍꯜꯂꯛꯂꯦ ꯀꯃꯟ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯁꯟꯖꯣꯏꯕꯨꯁꯨ ꯉꯥ ꯊꯣꯡ ꯊꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯤꯛꯂꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯗꯨꯗ ꯊꯣꯔꯛꯂꯤ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯂꯤꯛꯂꯥꯏꯅ ꯊꯔꯤꯛꯊꯥꯕꯨ ꯂꯦꯡꯒꯣꯟꯗꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯔꯤꯛꯊꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯗꯥꯏꯕꯨꯡꯉꯣ ꯍꯣꯏ ꯌꯧꯕꯤꯔꯛꯏꯗꯅ ꯂꯩꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯍꯤꯡꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅ ꯂꯥꯛꯆꯔꯛꯂꯦ ꯃꯃꯥ ꯍꯣꯏꯗ ꯆꯠꯂꯗꯣꯏꯅꯤ ꯁꯤꯗꯕꯨ ꯑꯍꯤꯡ ꯇꯨꯝꯗꯦ ꯊꯔꯤꯛꯊꯥ ꯅꯨꯡꯁꯤꯅ ꯂꯤꯛꯂꯥꯏꯒꯤ ꯀꯣꯛꯇꯨꯕꯨ ꯅꯥꯟꯊꯕꯤꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯀꯣ ꯏꯟꯁꯥꯡꯁꯨ ꯂꯣꯏꯗꯧꯔꯦ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯐꯤ ꯊꯛꯁꯦ
Liklay na, "Ay lon ge mama." Tharik tha na, "Lo, icha na lon bane thak to riba." Liklay do chakhum da amuk hochin duna coffee lon na va sem sakre. Tharik tha busu changak tuna mateng pangli. Achona, "Na cha nupa ahal tu di ude, kadai de chat kre." Sanjoy na, "Magi ka da leram gani, masa mau sing du uge na ka ki da ngai ri bani." Asumna makoisu coffee ngai voina wari watai ama ani dauri. Ahal masel gi wari tu yairemba yarutramaksu sofa du da famduna munna tari. Coffee sema loituna Liklay ga Tharik tha gana puthoraktuna punna thokminnarai. Mayam du chak ngai voina coffee du thakminnarami. Chak sulo silakpadagi mayam punduna chak chanavagi amuk marang tawtuna sinlangli. Khavai asang baduga Liklay ngaring khangawadu bowl macha sing aduda hapli. Chingsang lakpasu magi kadagi kumtharaktuna mayam langli dugi marakta yawsili. Makoi mayam du kitchen gi nakanda sangna thaduna famva sofa aduda famduna oina leiri. Chingsang lakpa phalap Liklay na tawribadu yingchei. Manadi yamna pamjavani Liklay si adubu manaw nupa yairemvaga haina singnaduna leikre. Pamlavasu nungshiravasu matomtaki oire kanamatada mathi fonge khandre. Manaw nupavudi yamna nungsijai yamna ka hena luna tawjai. Liklay si atopa amaga luhonggadavagi ngairaga leiramba nupi oiramlagasu ma faduna lawba ngamgani. Mana pamkiva pot thavak amata lemna thade. Manaw nupagidamak khallaga apamba nungsiba pumnamak adubu fathajari.